ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯆꯔꯆꯅ ꯎꯕ ꯀꯥꯟꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯟꯁꯦ ꯄꯥꯏꯍꯜꯂꯁꯦ ꯇ꯭ꯔꯦꯅꯤꯡ ꯊꯥꯈ꯭ꯔꯁꯦ ꯍꯥꯏꯅ ꯃꯥꯁꯦ ꯕꯦꯡꯒꯂꯣꯔꯗ ꯊꯥꯈ꯭ꯔꯦꯕ ꯋꯥꯔꯤꯕꯨ ꯕꯦꯡꯒꯂꯣꯔꯒꯨꯝꯕꯗ ꯁꯥꯎꯟ ꯇꯝꯕꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯈꯣꯏ ꯇꯝꯕ ꯆꯠꯄꯗꯣ ꯂꯥꯛ 6 ꯄꯤꯌꯦ ꯑꯗꯨꯒꯤꯗꯨ ꯆꯍꯤ ꯑꯃꯒꯤꯅꯦ ꯑꯗꯨꯒꯤꯗꯨ ꯑꯣꯟꯂꯤ ꯐꯤꯅꯦ ꯃꯥꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯌꯥꯎꯗ꯭ꯔꯤꯀꯣ ꯑꯣꯟꯂꯤ ꯐꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯝꯕꯅꯤꯅ ꯃꯥꯗꯤ ꯊꯥ 6ꯇ ꯂꯣꯏꯁꯤꯟꯍꯟꯈ꯭ꯔꯦꯕ ꯑꯗꯣ ꯂꯥꯛ 6ꯅꯦ ꯍꯧꯖꯤꯛꯇꯤ ꯍꯦꯜꯂꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯗꯥꯅ ꯈꯔ ꯏꯟꯐꯣꯔꯃꯦꯇꯤꯚ ꯑꯣꯏꯕꯅꯤ ꯁꯣ ꯋꯤ ꯑꯥꯔ ꯁ꯭ꯄꯦꯟꯗꯤꯡ ꯑ ꯂꯣꯠ ꯑꯣꯐ ꯃꯅꯤ ꯆꯔꯆꯅ ꯃꯥꯕꯨ ꯑꯗꯨꯒꯨꯝꯕ ꯐꯣꯔꯃꯦꯜ ꯇ꯭ꯔꯦꯅꯤꯡ ꯊꯥꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯝ ꯋꯥꯡꯉꯦꯕ ꯅꯣꯏ ꯑꯁꯤꯗ ꯂꯥꯛꯄꯁꯦ ꯅꯣꯏ ꯌꯥꯝ ꯐꯣꯔꯆꯨꯅꯦꯠ ꯌꯥꯝꯅ ꯄ꯭ꯔꯤꯚꯤꯂꯦꯖ ꯐꯪꯕ ꯀꯥꯡꯕꯨꯁꯤꯡꯅꯤꯀꯣ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯊꯥꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯔꯤꯑꯦꯕ ꯑꯁꯤ ꯌꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯈꯔ ꯇꯣꯡꯉꯥꯜꯂꯛꯈ꯭ꯔꯦ ꯃꯥꯁꯤ ꯈꯔ ꯕꯦꯛꯁ꯭ꯂꯥꯏꯠ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯃꯤꯅ ꯍꯧꯒꯠꯄ ꯃꯇꯝꯗ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯤ ꯈꯔꯁꯨ ꯊꯛꯂꯛꯈ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯔꯛꯇ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯃꯥꯁꯤ ꯈꯔ ꯀꯩꯅꯣ ꯆꯔꯆꯇ ꯁꯤꯖꯤꯟꯅꯔꯛꯀꯗꯕꯁꯦ ꯅꯣꯠ ꯑ ꯒꯨꯗ ꯑꯦꯛꯖꯥꯝꯄꯜ ꯀꯣ ꯑꯗꯨꯝ ꯏꯁꯨ ꯈꯔ ꯑꯗꯨꯝ ꯅꯩꯅꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅ ꯃꯥꯁꯤ ꯆꯔꯆꯅ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯂꯥꯛꯁꯦ ꯃꯉꯣꯟꯗ ꯊꯥꯗꯈ꯭ꯔꯕꯅꯤꯅ ꯁꯤꯖꯤꯟꯅꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯅ ꯅꯝꯐꯨ ꯁꯤꯖꯤꯟꯅꯒꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯣꯂꯣꯞꯁꯨ ꯐꯖꯅ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯗ ꯑꯥꯏ ꯊꯤꯡ ꯗꯦꯠ ꯏꯁ ꯅꯣꯠ ꯑ ꯚꯦꯔꯤ ꯒꯨꯗ ꯄ꯭ꯂꯥꯟ ꯀꯣ ꯑꯗꯨꯅ ꯃꯁꯥꯅ ꯆꯠꯁꯅꯨ ꯃꯁꯥꯅ ꯇꯦꯛ ꯏꯠ ꯑꯦꯖ ꯌꯣꯔ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯒ ꯅꯁꯥꯅ ꯍꯩꯅꯕ ꯅꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯍꯥꯏꯅ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯆꯔꯆ ꯑꯆꯧꯕ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯦ let them pay you well ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯄꯨꯗꯤ ꯅꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯂꯤꯗꯔꯁꯤꯡꯁꯤꯁꯨ ꯉꯥꯎꯔꯤꯕꯅꯦꯕ ꯐꯖꯅ ꯈꯪꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯁꯤꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯁꯤꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯤꯁꯦ ꯌꯥꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯈ꯭ꯔꯕ ꯃꯈꯩꯁꯤꯡꯁꯤꯗꯤ ꯑꯦꯠꯂꯤꯁ ꯍꯥꯏꯐꯦꯠꯇꯤ ꯂꯣꯏꯅꯃꯛ ꯇꯆ ꯇꯧꯕꯅꯤꯅ ꯈꯔ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯁꯥꯅꯤ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯑꯁꯤꯒꯨꯝꯕ ꯂꯦꯛꯆꯔꯁꯤꯗꯤ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯄꯤꯕꯗꯤ ꯌꯥꯕꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯁꯥꯎꯟꯒꯤ ꯃꯔꯝꯗ ꯐꯖꯅ ꯇꯝꯕ ꯂꯥꯛꯄꯅꯤ